Ngasidagi chahi chamagi yankhai mangagi mamang March ki tang kunthra 1867 hariba numit asida US Secretary of State William Seward amadi Russia na tharpa mihot Baron Edward de Stockel anina Treaty of Cession sahi taunakhi Mitkup asidagi Russiagi ningthorel Czar Alexander II na makhoigi iroi loiba America da thamlamba khongfam hantorakhi Alaska United States ta supnatagi US dollar 7.2 million haidi acre amada cent ani khaktagi changda yon thorakpane Ngasigi senfam da amuk pathok loragade masi $113 million muktaga manai Alaska laina bathina khiba senfam sidagide masigi higok machugi diamond sina tangba hele Ngasidi Alaska si United States ki khwaidagi ina khunba raja oire masi ohelibasi mafam sida marang kaina fangliba mahosagi pothok sing khudam oina petroleum sana nga chak amadi kana amatagi khut changdriba senglaba umang wamang leiba asinane Pothok chathok khaki sunatana Alaska se yamna strategic oiba yamna khudong chaba mafam amasu kolaga lei Russia rom da yengthokhiba yaba thongnau oibatanatana Arctic ki lambi fatbi ba thongjau amasu oi asuk khudong chakraba mafam asibo karigi Russia na thadok lamlaga chatkribano mafam sina amuk kamaina makhoina oramlibano haibadu ngasigi video sidagi punna khangmina se warisi tara taruk suba chahicha Russia na ngasi ojariba size sigi machet amakhak oiringai swaidagi horakhibane Anova lam karamana maram oiraga Russia Alaska yausilakhe Hanadi Russia picture lagasu 1581 da Siberia gi lamjauram da taksilakpadagi Russia pakthok chakthorpa sum haurakhe Siberian territory si matam aduda Khanet of Sibir haidana Genghis Khan gi masunupa amagi makhada leramme adubu Russia na maithiba piraba matung chahi hufugi manungda Russian sing na Pacific torban yausilakpa ngamkhe Ngasigi Russian map yang lagasu khwaidagi mi kungna taba mafam se Europe ta leiba nongchuplom thangba saruk sidane famjin bamkhai ingba Siberia lausilam libase mafam sida leiba sa singi matulalonba yam sendong chawni khangbana su oikhe atopa amana Russian Orthodox Christian singna nongpoklomgi lining si mathongmoram khangdabani haina khankhe makhoi sing adubu Christ ki paujal tambiba anoba taxpayer ohenba amadi resource pek lunabane taranipan suba chahichagi angan basarukta Russiagi ihan hanba navy samgat sagat piramba Peter the Great na Asia Mahadesh ki nongpok maikai romda lam kyam lairi khangdokpa pamkhe adugi damak mahakna 1741 da Vitus Bering hariba nupasi jahaz piduna tharakhe panbaya badi ngasi Russia amadi North America anigi marakta lairiba Bering Strait ko ba samudragi saruk se Vitus Bering gi maming loduna thonkhibane ahan magi khongchat makhoi Alaska gi Mount St Elias harise urakhe Adubu ani suba khongchat sidadi nong nungshit ki fivam fatlaktabadagi Bering na tonglakhiba jahaz adu kaikhe Bering masana vitamin C watpagi laina scurvy sina mapunsi lausin khe hinghoriba crew singdana jahaz adu semjilaba matung matugi damak Russia da yamna pamnaba sea otter lamhui amadi fur seal cha kaya farga Siberia da purakhe madu ubada Russia gi sadan basing fazana sumhat pangamkhe masidagi fur gi sadan basing Alaska da hupchin narakhibane adubu sadan basing na khundariba mafam singdo maintain toba araiba oikide maramdi yamlabada makhoi Russian chanipan mukta laikhe Russia gi konung St Petersburg tagi malem tangkhaimuk lapna leibagi awaba maruaina I pau faunadabagi chaitheng makhoi yongna fangkhe masigi amuk mathakta Alaska se awang kham thengna Arctic manung yausinba famjin bamkhai ingbani na lawu singu basu yade aduna paktak khundarunabagi damak mi tharakpasu natai chadaba oikhe Lairibasing duna kha maikai romda oina explore tawba horaklame ahan badadi lalol itik tawnaba yaba makhoida chinjak yonbirakadaba oina thirakhi California da lairiba Spanish sing aduga lalol itik ki mari semlaba matung makhoi masage oiba settlement ti Fort Ross ta oin semlamme chahi kunthra ki matung America explore tawnaba semkhiba company adu fail oirakhi aduna makhata na Alaska ki colony da sum leithakhi gadra haibase yam hakchin na hangba hongna rakhi Colony dugi sendong so hojikte sea otter gi masing ayong na hanthakibadagi irei leraktre Russia su matam dugi Crimean War soknariba oibana Alaska ngakpi senbiba ngamlaktre Russia amadi America animakna Britain bunung shide aduna leibak anisi amana amagi michang haidi alai oinakhi hainari badune aigi yeknabadi aiga marup thoknai aduna Russia Britain na makhoidagi Alaska munkhiduna chopa nangdungai America da yolhubana farani khanduna deal sigi wari haudorakpane America su civil war loirba matung ingthana rakpaga lamsi laina naba Alaska deal gi negotiation haurakhe
Russian surveyor khutpu ama Alaska da lakhi aduga mafam dugi natural resources ki value se $10 million muk oini haina pakhi khara amanadi Alaska yonthokinu haina haibi khibane adubu makhoi lamdugi damag apam senfam du America da adum khangal lakhi Haujek American sing na deal du toba karigi pam libano makhoina Alaska karigi lining libano du da amula ase 1840 United States now Oregon Texas khopchin ba Mexico ga lan sokna duna California lawsin khiba matamne US Secretary of State Seward na awangom da su pakthok chawthorakpagi apama phongdokhi Alaska da American sing na uribasi ngorok ngobo unpak sing chingdum sing dun natte Masidagi kot payaba lokthok payaba sana samtu nga chak adagi China Japan ga lalol iti khumang choksin bayabagi lambi singdo yauna usin bangam khibagine makhoina laisil horagadi yaknaba Britain na Alaska da laisilak pasu thinghorani Alaska da naval outpost ama linkhatlagadi awang thangba Pacific ki mapu oirabagum hai humna palani haidana mi kharana manglan sagat nakhi Russia na Alaska United States da official oina khutsin nakraba matung jahi kunthra mukti mafam sida thoina mai onsin khide America 1884 da mafam sigi lengak ama linkhatlaga mining law khara su chatna hankhi haurakpadadi Alaska deal si US taxpayers singi sel langthokpani kari su kanadaba unmatum ama leibani apangba wakhal yaudaba thabakni haidana Seward's folly haina su karem kathai nakhi adubu 1896 da Alaska se yamna chawba sanagi khoni ni haiba khangnarakpadagi atai atopa mamal yamlaba mineral sing leibra haidana thiba haurakhi Sana pek lu nabo hupchin narakpasibu Klondike Gold Rush haina khangnai Alaska si military gi damak yamna mafam chai strategic oi haibasina ani subalanjaw na sakhi oiki masina ko na khangnarakpagi wane deal soi tawna khiba matamda de zwarda sel thadakhibani haina khanakhi adubu daw yabana United States 370 million acre chawba European Union ki saruk ahum thokpagi ama oiriba umang phangki Climate change na Arctic ki unpak sing sumang halakpadagi hana fumduna lairamba thau sing kotlunabagi damak haujikan Alaska yamna maru oikhalakle wari si tabada mi ayambana America di khwaidagi laibak fai haina khanai adubu wari khuding thodo khudingi nakal kaya laibagum puari sigi atopa alternate version amasulai Vitus bearing na Alaska da thungjilakpa matam aduda mafam sigi yelhomi lak amamukti lairamme Lakliba Russian masing yamjadraga so makhoina leiramliba yelhomi singbu chupli laktuna palamme khulakpa singi macha masu fazinba makhoigi hi amadi sadan ba decision ba khutlai sing mang takhan biduna makhoibu yam kanna control tawramme farafara ba khutlai nongmai lanban amadi Christian onthoklaba matamdugi luchingba sing sizinaduna makhoigi apamada chatharamme Alaska America na lawsanba matamda yelhomi lising yankhai hadi hanadagi tangkhai mukta ngai hauki masi loinamak si lan laina amade minai onthokpadagi oirakpa ngaktane American sing na Alaska gi mapu erakpa matamda so makhoi yelhomi singdagi America mulhaunaba makhoi singdubu tanthokhinaba Indian war kana soknare aduna makhoi Alaska gi yelhomi singdubu so yeknabani haina uramme Alaska gi miyoi sing American citizen oina lawkhide vote thadaba lanthum paiba amadi khong tawbagi hak amata phanghan khide 1860s tagi missionary society singa manaraga makhoi gi lining kala ishai jagoi punsi mahing loinamak muthatna basu hotnakhi Alaska gi yelhomi singnadi lamsi makhoi gi ni maramde thaina dagi makhoina lejarakpa mafam asibu mitop kharana ngami matagum atopa amada sina thokhibani makhoina kanamta da lan mai thikibadagi mangjakhiba natragana masana yana pithokiba leite khanki 1924 khakta da makhoi American citizen ohelakibane Alaska gi Anti-Discrimination Act na yelhomi changba yade haina thetpa signboard amade sigumba natai chadaba thabak kaya amabu thingjinki 1971 the President Richard Nixon na 44 million acre gi lam amade $1 billion Alaska gi yelhomi singda khutsinakhi ngasigi wahang North America gi khwaidagi wangba chingdol adugi maming haibiramo